Manipuri Wari Taminachi YouTube channel asida Wari Tabirif Singbu Hemchandra Soibamna Taramna Oksabagaloinana Nolokna Kurumjari. Hauzik Amuk Mayampuna Taminarsi Room number 23 Haribo Wari Asigi Tarani Toisuba Saru Wari Asibu Ibirakpa Social Themes. Nakoi Omak Amuk Hana Aigi Inakta Laktaba Oiroko Adubu Loisin Kidraba Wari Ase Mapok Asimaki Asum Loisin Dana Laikiba Oirasano Len Hiraklami Lesna Nankai Suhens in the Kanzingano Akoi Ani Kaidum do Laptop Naviaroy Ai Imama Bida Pazana Hage Lesna Wangang de Non Taduna Adumak Kapli Sanaga Tembungasu Len Galesna na Lairiba Ka Aduda Zanglai Makoi Mari Punna Room Aduda Laire Mayamdu Hoi Mai Hainade Tembung na Hiraklami Mayam Aiwa Amtahage Mayamdu Tembung the Loina Yangi Tembung na Nakoi Matam Karadi Imama Bina Habdo Illo Maraksida Kari Tawuyage Habdo Pondo Irapsu Tanarasi Matam Karadi Nakoi Unaragano Lena Adubu Hector Yaradro Mapanda Tolenga Lay Magasu Makoina Sanaribo Wari Adu Tari Makoi Anisu Nuaitre Masa Singi Kanbada Adubu Karidi Tauruni Sanana Len Matam Karadi Kang Butabane Akoi Punsigi Unakidaba Aduti Taseng Langani Adubu Haujikidi Imama Bina Haibudu in Hobuna Akoigi Pabo Egani Kale Ayimotati Len Laisna the Yengi Laisna Nanki Wa Amatati Hayo Laisna Non Katlaga Yanglakte Sanana Makata Raklami Akoise Sigadabdagi Samna the Lituna Hingobane Masi Kaugumsi Imama Bigi Wangak Nasasi Makoi Numit Ado Waroisin Purapangamdana Kainakre Lena Laisna the call Taur Kaharami Adubu Numidang Lena call Taubadi Laisnagi phone switch off like Kre Nongalaga Taubadasu Adumak op Lerami Len Laipang Kang Dabdagi Laisnagi Yum the Lai Adubu Laisnagi Yum Ado get London Lerami Upai Litana Len Halaki Nongalaga Amuksu Satpada Yum Ado Kanasu Leramde Asumna Numit Karanidi Len Galaisnaga Tengna Kidre Laisnagi phone su Adumak op like Kre Len Upai Lite Laisnagi Pau Karisu Takidre Noma Laisnagi Lekagi Mida Hangluge Haiduna Lai Laisnadi Mapalam the Lake Krabani Hiraki Laisnagi Ima Pabungsu Matang Kara Masagi Manakta Lairuni Hirami Hiraki Sana Hogi Mapau Su Takidre Makoi Kanasu Tingnadaba Pau Pona Kidaba Ta Ama Henzilakle Exam the Su Sanaga Laisnaga La Kidre Tembungdi No Matinaki Adubu Tembung Nasu Asing Papau Hiramdre Asumna Makoi Amukhana Tingnakigani Haibagi Tazabado Laikidre Asumna Hokraba Todok Adu Larningamna Magi Mama Omi Amasung Morangamda Liraklami Larningamna Harei Ma Aisoikre Hosi Ekidawani Kangre Aina Naubu Hatpane Ma Aiki Asoibana Naubu Hatpane Larningam He Kapi Masana Liri Bawari du Tabda Mapa Morangam di Angakpa Amoire Omisu Upailete Masanupa Atombana Mapam Matam Satana Laikidaba Adumak Pian Dabalete Morangamna Ekoi Karito Siki Habdo Haujikanasi Haukradi Haukredana Sikreba Mahagtudi Amuk Halak Laroine Morangam Sukapi Len Mapagi Manakta Sinduna Mapabu Sietna Konze Omina Nangi Prancing Dudi Nasisu Adumak Pau Pauna Kidrabra Lena Ma Makoigi number su Amata Sakidre Aigi number su Sile Haujikti Karimta Haina Kidre Morangamna Hauji Makata Rakbase Ekoida Kudong Tiba Mayok Nadanaba Karito Siki Habdo Kanasi Kaidauradi Ekoi Pagani Omina Aina Kangba Maibi Amale Magi the Salurasi Asumna Omi Morangam Amadi Len Maibi Amagi Manakta Laklame Kanghawdana Makoina Thorakliba Gari Adu Break Nan Thorakpadagi Gari Adu accident Toklami Todok Adudasu Kanghawdana Morangam Su Aroiba Sor Honki Mamai Tangda Laningangi Mama Omina Sauradana Lendagi Box Yauba Bek Adu Laukshin Kirami Amadi Bek Aduna Tokhan Lamba Ngaktani Kaladuna Bek Adu Manghan Ki Bana Zumlani Kanduna Bek Adu Omina Laukshin Kibani
ꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯌꯨꯝ ꯍꯣꯡꯒꯠꯂꯛꯈꯤ꯫ ꯅꯣꯡꯃ ꯂꯦꯟꯅ ꯃꯃꯥꯗ ꯕꯦꯒ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯃꯥ ꯑꯣꯃꯤꯅ ꯕꯦꯒ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯅꯤꯡꯉꯝꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯩꯁꯅꯥ, ꯁꯅꯥ ꯑꯃꯗꯤ ꯊꯦꯝꯕꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯜꯂꯛꯈꯤꯕꯅꯤ꯫ ꯁꯅꯥꯅ "ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯒꯤ ꯈꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯕ ꯌꯥꯗꯦ꯫ ꯊꯧꯅꯥ ꯂꯩꯕ ꯑꯃ ꯆꯪꯏ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯒꯗꯕ ꯅꯠꯇꯦ"꯫ ꯊꯦꯝꯕꯨꯡꯅ "ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯁꯦ, ꯑꯃꯠꯇ ꯑꯣꯏꯁꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ"꯫ ꯂꯩꯁꯅꯥꯅ "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ"꯫ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯂꯦꯟ, ꯕꯦꯒ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯣꯛꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ"꯫ ꯂꯦꯟꯅ "ꯑꯣꯀꯦ, ꯑꯩ ꯃꯥꯗ ꯍꯪꯂꯒꯦ"꯫ ꯁꯅꯥꯅ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ"꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯃꯃꯪꯗ ꯑꯉꯥꯡ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯑꯆꯥꯛꯄ ꯃꯩꯔꯛꯇ ꯁꯅꯥꯕꯨ ꯍꯦꯛ ꯍꯦꯛ ꯏꯟꯊꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯁꯅꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯈꯜꯂꯤꯕꯅꯤ, ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯈꯤꯕ ꯑꯗꯣ ꯉꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯂꯦꯟꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯂꯦꯟꯅ "ꯕꯦꯒꯇꯨꯗꯤ ꯃꯥꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯌꯦ"꯫ ꯂꯩꯁꯅꯥꯅ "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ"꯫ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯏꯃꯥ ꯃꯥꯏꯕꯤ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯒꯅꯤ"꯫ ꯂꯦꯟꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ"꯫ ꯊꯦꯝꯕꯨꯡꯅ "ꯑꯁ, ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯎꯅꯔꯅꯨ ꯍꯥꯏꯔꯛꯇꯅ ꯀꯞꯂꯒ ꯍꯜꯂꯛꯀꯅꯤꯀꯣ"꯫ ꯁꯅꯥꯅ "ꯌꯥꯔꯦ, ꯅꯪ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯂꯅꯨ, ꯆꯠꯁꯤ"꯫ ꯃꯈꯣꯏ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯉꯍꯥꯟꯋꯥꯏ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯌꯨꯝ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯂꯩꯔꯝꯕ ꯃꯤ ꯑꯃꯗ ꯍꯪꯕꯗ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯀꯨꯏꯔꯦ ꯃꯐꯝꯁꯤꯗ ꯂꯩꯇꯕ ꯍꯥꯏꯔꯛꯈꯤ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯕꯗꯁꯨ ꯃꯥꯅ ꯂꯩꯈꯤꯕ ꯃꯐꯝꯗꯨꯗꯤ ꯈꯔ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯥꯏꯕ ꯄꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯎꯕ ꯃꯇꯝꯗ ꯃꯥꯏꯕ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯂꯤꯊꯣꯛꯄꯗꯗꯤ ꯀꯌꯥꯝ ꯀꯥꯏ"꯫ ꯊꯦꯝꯕꯨꯡꯅ "ꯁꯅꯥ, ꯑꯁꯦꯡꯕꯅꯤ, ꯑꯣꯖꯥꯒꯁꯨ ꯇꯥꯟꯅꯕꯗ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ"꯫ ꯁꯅꯥꯅ "ꯑꯣꯖꯥ, ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯁꯦ, ꯑꯗꯨꯒ ꯐꯖꯅ ꯂꯤꯔꯒꯦ"꯫ ꯁꯅꯥꯅ ꯃꯥꯏꯕ ꯄꯥꯔꯤꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯄꯥꯔꯤꯅ "ꯅꯈꯣꯏꯒꯤꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯑꯩꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯃꯛ ꯆꯠꯂꯣ, ꯑꯗꯨꯒ ꯃꯥꯒ ꯇꯥꯟꯅꯕꯅ ꯆꯨꯝꯂꯅꯤ"꯫ ꯁꯅꯥꯅ "ꯍꯣꯏ ꯑꯣꯖꯥ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥ, ꯂꯦꯟ, ꯂꯩꯁꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯅ "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ"꯫ ꯅꯨꯄꯥ ꯑꯃꯅ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ "ꯏꯃꯥ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯌꯨꯝꯁꯤꯕꯨ"꯫ "ꯑꯣ, ꯑꯁꯣꯝꯗ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯌꯨꯝꯁꯤꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯏꯕꯨꯡꯉꯣ ꯈꯣꯏꯕꯣ"꯫ "ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅꯦ, ꯉꯁꯤꯁꯦ ꯃꯥꯒꯤ ꯁꯣꯔꯥꯠꯅꯤ ꯏꯕꯨꯡꯉꯣ"꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯉꯛꯅꯔꯦ꯫ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯂꯦꯟꯁꯨ ꯄꯥꯈꯠꯂꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ "ꯂꯩꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯦ"꯫ ꯁꯅꯥꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯏ꯫ "ꯀꯌꯥꯝ ꯀꯟꯅ ꯉꯥꯎꯔꯒꯦ"꯫ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯈꯔ ꯉꯥꯎꯔꯦ, ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ"꯫ ꯊꯦꯝꯕꯨꯡꯅ "ꯇꯥꯃꯣ, ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯕꯤꯌꯨ"꯫ ꯅꯨꯄꯥꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯨꯔꯛꯀꯦ"꯫ ꯂꯩꯁꯅꯥꯁꯨ ꯃꯀꯣꯛ ꯀꯟꯅ ꯉꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯥꯏꯀꯠꯅꯩ꯫ "ꯈꯔ ꯐꯔꯕꯣ"꯫ ꯂꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯂꯦꯟ ꯈꯛꯇꯅꯤ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯐꯝꯂꯤꯕ꯫ ꯂꯩꯁꯅꯥꯅ "ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯦ"꯫ "ꯀꯃꯥꯏ ꯇꯧꯔꯛꯏꯅꯣ"꯫
ꯑꯩꯁꯨ ꯈꯪꯗꯦ ꯃꯊꯟꯇ ꯉꯥꯎꯔꯛꯄꯅꯦ ꯊꯦꯝꯕꯨꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯟꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯤ ꯊꯦꯝꯕꯨꯡꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯋꯥꯔꯤꯁꯦ ꯏꯃꯥ ꯃꯥꯏꯕꯤꯁꯨ ꯑꯃꯨꯛ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯁꯅꯥꯅ ꯊꯦꯝꯕꯨꯡ ꯀꯟꯅ ꯉꯥꯡꯒꯅꯨꯕ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯨ ꯃꯤ ꯇꯥꯔꯒ ꯀꯔꯤꯅꯣꯝ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯦ ꯀꯔꯤ ꯃꯇꯥꯡꯅꯣ ꯇꯥꯃꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯍꯥꯏꯅꯨꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯈꯪꯕ ꯈꯔꯗꯤ ꯂꯩ ꯃꯇꯦꯡ ꯄꯥꯡꯒꯦꯅꯦ ꯁꯅꯥ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯤ ꯍꯣꯏ ꯇꯥꯃꯣ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯔꯦ ꯅꯣꯏꯒꯤꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯩꯅꯁꯨ ꯈꯪꯕ ꯑꯗꯨꯝ ꯉꯝꯃꯤ ꯊꯦꯝꯕꯨꯡꯅ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯥꯏ ꯑꯃ ꯂꯩ ꯃꯥꯁꯦ ꯅꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯃꯤꯡ ꯇꯥꯔꯝꯂꯅꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯥꯏꯕꯅꯤ ꯁꯅꯥꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕꯗꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯄꯥꯔꯤꯔꯣ ꯍꯥꯏꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯃꯥꯏꯕ ꯄꯥꯔꯤꯗꯣ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯤ ꯃꯥꯒ ꯇꯥꯟꯅꯔꯕꯗꯤ ꯅꯈꯣꯏꯒꯤꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ ꯈꯜꯂꯤ ꯂꯦꯟꯅ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ ꯊꯦꯝꯕꯨꯡꯅ ꯑꯣꯖꯥ ꯄꯥꯔꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯨ ꯑꯩꯅ ꯉꯔꯥꯡꯇ ꯂꯤꯔꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤ ꯃꯥꯒ ꯇꯥꯟꯅꯁꯤꯔꯥꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯕꯥꯏꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤꯕꯗꯨꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯏꯕꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯂꯦꯟ ꯂꯩꯁꯅꯥ ꯁꯅꯥ ꯑꯃꯗꯤ ꯊꯦꯡꯕꯨꯡ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯧꯅꯥ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯒꯨꯝ ꯇꯧꯏ ꯂꯦꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯩꯁꯅꯥꯅ ꯃꯥꯏꯕ ꯄꯥꯔꯤ ꯀꯪꯂꯩ ꯉꯥꯟꯕꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯂꯕ ꯃꯥꯏꯕꯅꯤ ꯁꯣꯏꯗꯅ ꯃꯥꯅ ꯌꯦꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯐꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯊꯦꯝꯕꯨꯡꯅ ꯁꯅꯥ ꯆꯠꯅꯕ ꯇꯧꯁꯤ ꯁꯅꯥꯅ ꯐꯔꯦ ꯆꯠꯂꯁꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯣꯖꯥ ꯄꯥꯔꯤꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯄꯟꯊꯕ ꯇꯧꯔꯨꯗꯅ ꯃꯈꯣꯏ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯈꯨꯟꯗ ꯑꯃꯗꯤ ꯃꯥꯏꯕ ꯄꯥꯔꯤ ꯀꯪꯂꯩ ꯉꯥꯟꯕꯕꯨ ꯎꯟꯅꯕ ꯂꯥꯛꯂꯝꯃꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯨꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯟ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯃꯤ ꯈꯔꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ ꯑꯆꯧ ꯑꯁꯥꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄꯒꯤ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯕ ꯒꯥꯔꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯟ ꯑꯗꯣ ꯏꯔꯥꯡ ꯂꯥꯡꯏ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯁꯅꯥꯅ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯂꯦꯟꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯃꯤꯁꯨ ꯌꯥꯝꯅ ꯎꯏꯅꯦ ꯁꯅꯥꯅ ꯃꯤ ꯃꯌꯥꯝ ꯂꯥꯛꯂꯤꯁꯤꯅ ꯀꯔꯤꯒꯤ ꯀꯅꯥꯒꯤꯗ ꯂꯥꯛꯂꯤꯖꯥꯠꯅꯣ ꯊꯦꯝꯕꯨꯡꯅ ꯁꯅꯥ ꯅꯣꯏ ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ ꯆꯪꯉꯣ ꯍꯥꯟꯅ ꯀꯅꯥꯅꯣꯃꯗ ꯍꯪꯉꯨꯔꯁꯤ ꯁꯅꯥꯅ ꯂꯦꯟ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯊꯧꯖꯤꯜꯂꯣ ꯒꯥꯔꯤ ꯑꯗꯨ ꯁꯅꯥꯒꯤ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯂꯦ ꯁꯅꯥꯒꯤ ꯃꯃꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯃꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯧꯒꯠꯂꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯁꯠ ꯀꯨꯝꯊꯅꯔꯛꯏ ꯁꯅꯥꯅ ꯏꯃꯥ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯅꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯌꯩꯗꯦ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯐꯖꯅ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯥꯔꯤꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥ ꯑꯣꯖꯥꯕꯣ ꯃꯥꯏꯕ ꯄꯥꯔꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ ꯁꯅꯥꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯂꯦ ꯃꯈꯣꯏ ꯃꯔꯤꯃꯛ ꯎꯪꯂꯒ ꯂꯩ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄ ꯋꯥꯗ ꯀꯅꯥꯅ ꯏꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯃꯌꯥꯝꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯁꯅꯥꯁꯨ ꯏꯉꯛ ꯉꯛꯆꯩ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯑꯇꯣꯞꯄ ꯀꯟꯁꯇꯦꯕꯜ ꯑꯅꯤ ꯑꯍꯨꯝꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯅ ꯁꯥꯔ ꯀꯩ ꯂꯩꯔꯒꯦ ꯁꯅꯥ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯑꯩꯅ ꯁꯥꯔ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯆꯠꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯥꯔ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯃꯌꯥꯝꯗꯨꯁꯨ ꯉꯛꯆꯥꯟꯅꯔꯦ ꯂꯦꯟꯅ ꯁꯥꯔ ꯃꯥꯅ ꯀꯩꯗꯧꯔꯝꯂꯒꯦ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯣ ꯅꯣꯏ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ
ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯥꯏꯕ ꯄꯥꯔꯤꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯤꯊꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯅꯥꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯅꯥꯗ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯈꯖꯤꯛ ꯍꯪꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯊꯦꯝꯕꯨꯡꯅ ꯑꯣꯖꯥ ꯄꯥꯔꯤꯅ ꯍꯥꯏꯕ ꯁꯅꯥꯅ ꯀꯩ ꯍꯥꯏꯅ ꯏꯔꯝꯒꯦ ꯆꯤꯊꯤꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨꯗꯤ ꯁ꯭ꯇꯦꯁꯟꯗ ꯈꯪꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯒꯤ ꯃꯃꯥ ꯅꯨꯡꯁꯥ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯁꯅꯥꯅ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦ ꯊꯦꯝꯕꯨꯡꯅ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯩꯁꯅꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯔꯤꯅ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯦꯟ ꯂꯩꯁꯅꯥ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯄꯥꯕꯨꯡ ꯇꯣꯂꯦꯟꯒꯅꯤ ꯁ꯭ꯇꯦꯁꯟꯗꯨꯗ ꯂꯥꯛꯂꯤꯕ ꯇꯣꯂꯦꯟꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯅꯕ ꯋꯥ ꯇꯥꯅꯕꯗꯤ ꯌꯥꯔꯦ ꯁꯅꯥ ꯌꯥꯎꯅ ꯃꯌꯥꯝꯗꯨ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯈꯪꯅꯤꯡꯂꯝꯃꯤ ꯆꯤꯊꯤꯗꯨ ꯁꯤꯗ ꯂꯩꯔꯦ ꯇꯣꯂꯦꯟꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯏ ꯄꯥꯔꯤꯅ ꯁꯤꯗ꯭ꯔꯤꯉꯩ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯅꯤ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯖꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯥꯏꯕ ꯄꯥꯔꯤ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯏꯕ ꯄꯥꯔꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯅꯥꯄꯜ ꯂꯩꯇꯕ ꯃꯤꯁꯛꯅꯤ ꯑꯗꯨꯃꯛꯅꯅꯤ ꯃꯁꯛ ꯅꯥꯏꯕ ꯃꯃꯤꯡ ꯂꯩꯕ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗ ꯆꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯤꯁꯛꯅꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯆꯟ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ ꯃꯆꯟ ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯆꯥ ꯄꯥꯈꯪ ꯐꯥꯈ꯭ꯔꯦ ꯄꯥꯔꯤꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯨꯝ ꯀꯩ ꯐꯥꯎꯕ ꯄꯥꯟꯗ꯭ꯔꯕꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯑꯁꯨꯝ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯆꯠꯂꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ इखंग खंगौदना माना चलिबा लंबी अदु उरक्ट्रे पारी ममित अदु पांगबा ngamboi ngamdaboi तौरई करिनो तौरिबसे ए केदौरे पारी मसादा अंगकपा अमा फाउरई लंबी अदुदसु मी अमता चटपा उदे तांजादुदा पारीगी ममाइदा कनाननो खंगदना खुबाकना थारई नुमिदांग ओइरे मखोलदु फनयामना हौई पारी मत्तम मांगहंदे मागी फुरिखाउदे यावबा लागी जंत्रदु फटलौ याम कनबा जंत्रदी नत्ते अदुबु खरदी मदुना लाइटिंदगी ngakthokpa ngamgoni khallibani magi mamai mapada jantradu pairaga makut adu thangkalli jantra adu hek lokthorappadagi ngasai makai phajana udaba mamit adudi urakle kana magi anakpada lai haiduna koilei lei masindasu kari karino murumurum sole magi akoibda kari karino pangpaida pai nungsitna maron ama kansilakpaga tawpang khangdaba haibidusu oire yum chat hobana khwaidagi afaba oirani khanduna maiba pari mayum maikai panglakle laitin gi maramda phanayamna khanglaba maiba oirabasu ngasi maga thengnariba phatraba thawai asidi yamna sathiba thawai oiraba male maiba pari masa adu normal oide nagyatta hauriba uwa mayam sisu ma tamna bom tusilaklaboi khalli magi wakhalda pari mathanta masa adu lambi duda tusilli kanna lawi tasengbadi laitin changba ngamdaba mana hek paiba khulai adudi ma puthorakpa kaurambani pari ngahak wakhal manglurabasu thangnaba mikupta gyan tarei mangonda jantra amadi yauri kananasu mangonda sokpa ngamloi haiba ma ningsinglei haugatladuna magi yung khaktamakni mana uriba magi mamitta adum leptana lakpada thongan yoksilakle mana changlakliba lambi adugi mayai chapchana nupi amaga nupa amaga leptuna lerami madu urubda pari chaplepi parina nakhoi kanano nakhoina pamlibsi karino nupa duga nupi duga tapna mamai adu non khalei ihing nahing itaitai mamai sing adusu yamna kiba miyengda yenglei loinamak hatkani haina kanna laurei asi hairamlaga ani adu amuk phat mangkhre pari amuksu makhong adu thangba hawi thangba hek haubaga khut amana tap pairei aduga pari bu laktana singi pari makok adu ukhong amada yaishili makok tagi
isu taraklami mai bapari ngakpana loire jantra adu paina paina asiba thawaina mabu soglakpa haibse magi mapunsida ahanbani machinda su laison lai makoktu yasin khibuda masadu ngauri tapna hek hogalakpaga amuksu nupa aduna pari gi masamdu tapai aduga pari bu laktana langi pari magi yum changpham thong manak takre phanayamna wangi langlaklibodo mai bu pari su magi thongna phutokpa ngamdre khula yaudana karamnadi thongna phutoklugani phanek mayek naibi setpi nupi aduna phaijom setpa nupa aduga maka lamna kanna nokli pari bu hatkani haibagi matagum khakna nokli pari su aroi bu oina mathwai hingjarabadi khanna turambadagi phuk hogatli aduga mana pairamba jantra duna nupi duga nupa duga ani duna lepliba adwaida langsilamlaga imungda prap changkhre maiba pari na imungda changlakhibuda thawai ani adusu maiba pari bu tanarei pari na thong adu heklonsinbaga yum aduda thalamba mai mayamdu loina mathang muthalai aduga yum adugi akoibuda nupi duga nupa dugana makhol hauna noglakpagi makhol tana nelle pari machinda tapna soli o pumnamak loiredana ai hauji kaidogani pari kaidosigi haiduna khali wakhal ama lakpagum magi phamung manakta changsile ngarang mana thamkiba lai sonduna semkhraba candle adu lauthorakle madu hek lauthorakpaga thawai anidu masada karigumba chaina ama phangbagum amuk kanna lawi tasengbadi makhoi anina mai bapari da soklubagi chaina adu phanglebari mai bapari na candle adu hek chambaga nilamba makhol lawba nokpana chingba makhol sing adu amata takhidre ngaihakti pumsikchi phone adu lokthokuna call tawge tawi adubu network amatasu karamdre upai leitre candle adusu amakhakta ngaire pari thaunadi halamde adubu upai leroroi haiba mahakna khangjare phamung manakta leiriba table adudagi che matat ama paikhatle kolom amasu paikhatle aduga kari no iba horei sana aigi wa se nang munna taw nakhoi khuding magni aina nakhoigi nateng panglage khallubani adubu nakhoigi nateng pangnaba hotnaruba aise ngasidi khudong thiba nanggadawre matam leitre pumnamak loire aina isa kanjanaba pambai ama yat haudre aigi nakta laigi candle amakak lei masina lairi makhaidi ai karisu tawkiroi adubu candle asina hek loi kibaga aigi punsi asisu adumak loi khragani pari mamittagi mapi chentherai aina tawge khalamba thabak thauram mayam ama leiri adubu madugi khudong chabdo aina phanglaroi aigi wa ase nakhoi muna taw nakhoina thengnariba asiba thawai ase achamba thawai natre aina phawba makhoibu maithiba pibada luna thokle adubu aina thajaba amale makhoibu maithiba piba haibase nakhoina soidana ngamgani madudi ima maibi chandrikana semkhiba kauta ahum ado nakhoi phajana thikho madu leibagi makhoina ngasi phawba leiribane kauta adu thiraga madu nakhoina mai thadokro madu oirabadi soidana makhoibu manghanba ngamgani adubu kauta adu mai thana ba hotnabada nakhoi kharadi wana thokani adubu madu ngamnaba nakhoina hotnaro aina nakhoigi mateng mapung phana pangba ngamkhitre nakhoi aibu waraunko nakhoigi oza pari kangleinganba pari chithi adu iba loiraduna ningthi jana thupchile aduga table mathak aduda thambe haujik mana candle adu pairga yum adudagi thoknaba phanayamna hotnarabasu kaidonungda ngamlaroi aduna mahak upai chunglei leitre soidana siragani haiba mahak masana khangjare haibu ka tawbaga candle adu hek loi kibaga parina leiribu mafam adudagi pari soro chingduna amamba kachil amada pusinkhre chithi adu pabu loirakpada makhoi khudingmak lenda loina yenglai
Sanana Len beg adu mai thakrabra natragana ekoida minam libra Laisnana Len nang ekoida wat oliba karigino Thembungsu Len da sauna yenglei police officer duna kaino noina hainari se to Len chithi sida pankriba kokta adugi wari ni sir Tasengbadi Sana da thokliba thodok adugi matangda ngasi phawba maiba pari amadi maibi Chandrikana karisu haiba ngamdribani adubu sana masanadi mangonda inariba angang adugi maramdasu yauri haina khallibani matang sida tahanjiribu wari asigi taranithoi suba saruk loisinjare wari asi pathok saba matamda wahai wata soi khilan khiba yaurasu tabiribu khudingmak na ngakpi haijibu loinana Hemchandra Soibamna amuka na ikoknona kurumjari